Image Paodam being Bill Simba Hamlet Ram Noxabolina, Kurumjeri. Nasi Moro Pauda Black Day Palanthorum Paktokre International Day Against Drug Abuse and Illicit Trafficking Thorum Pangtoktuna, Mapam Kiada, Myang Lisat Cray. Loinana Lupa Crore Henbagi Shanatsing, Pare. Howsik Mapung Pau, Lovi the Sea. In the singer with Samapan Humdrawagi emergency law Tokiva Adu Nixing Duna, BJP na Black Day Palan Tokre. Mumbai the Pangtokpa Throm Amada, Wangalanduna Prime Minister Modin Haiki, emergency law Toktuna Congress na Constitution da attacks at Patanatana, Kudong Tivaka support K. Indira Gandhi na Lusingba, Congress government Aduna, emergency law Toktuna, opposition Lusingba Kasu Zelut Habzin K. Mikal Ranatava Pambai Sinaki Haibi Maralda, Allahabad High Court na Indira Gandhi MP Amo Evdagi Sahitarutan Toke, Chief Justice of India Pawa Lemna Kakide, DP Misragi Matakta impeachment motion Congress and Tangat K, General Sangamasung Rastria Soyan Sebak Sangatna Muslim Single Hartagani Haina Tonga Sandoktuna Miami Marakta Akibi Wakalon Pokan K, Lebak Sina Tengriba Awabsing Congress. Kaktana Kohan Bangam Haibi Kolausing, Oida Padava, Lauder Sandoke. Amrumda Congress na Prime Minister Modibu, Nictorial Angad Jepaga, Manalinga Haida Maral Circle, Myang Marakta Akibi Hulama Lady Heidi, Dalitpu, Ikai Kumneriba Amadi, Jat Kutsugi Wapamda, Midu Hatok Tabra, Haiban Singba, Wang Sing, Congress na Modi Government Hungly. Mukhyamantri Nongthuban Bidan High Crane, Mamang Sahida Deradunda Survey of Myanmar, International Border Agreement Sahit on the Kivadu, Border is say enable Border pillar Yumba Yaro Haina Kenner Concre, Border pillar Giwatok Loitring, joint survey of the Manipuram Sokwa of the Yabangam Loy, Ipipon Tambrimba Lam in Chiam Power Mang Biaroi. There are other Tonakiva agreement review to Hongani. Amana Manipurim Sticky BC Matata, Mushroom Musung, was asking Sidu Maral, Tramanga, HRD Minister, Tizinaba, Mamangi, Tangzanumita, Ministry, a Sigit Joint Secretary, WhatsApp Kutang the Kangalagli. Watogasi, Roshinaba Mushroom Musung was asking Unanaba Honori. Wapamasingasi International Day Against Drug Abuse and Trafficking Githaram Gamari Lenana, Relam Tava Githaram Amasung, BJP Officer Pangtokiva, Black Day Thorum, the Saruk Yardana Mukeman in the Pondo Kivani. Black Day Thoromasi, listening with Samapan, Humdramagi, Jun Kunmanga, Kuntaruk. Kilona Hinda, Matamari Pradhan Mantri, Indira Gandhi, emergency law Tokiva Nishinguna, Barpumba Pangtokivani Haina, Mukeman in the Fondoki. Mukeman in a Makata, Dona Barmasung, Myanmar, Lebak, Ani, Asigis, it has sick over Wadiam Lay. Now Kay say Narigada, border pillar young dana, Ba Kangan Cray, Hiramasi Matanga, Kendra Kanga Palatri, Narang Manipur Sarkana, Revenue Minister, Chairman Oiva, High Power Committee, Assembly. Now Kay Sarvet of the Manipur Sarkari, Yahonda Yaroi, Yahonda Kangan Cray. Magna Hakatan High Musu Musung was asking BC Matata SARS story by Hiram Drama si Committee of Semlo Yangsinaba, Wafam, ISRD, the Kangan Cray. My Rushing Yangaga to Motam that Lucinaba Honorary High K. State seek the Poponi, state seek the Sawani, state seek the Shidoini, state seek the Mutani when I see the Pamiliba, Honorable Minister, MLAs, Party, the workers, Punamanga Equinics. Yes, nation fast. Nation Ahambani, but nation is a big state. Sukumakayas na pulu kasi naman nation. Ang state sigipi ba liberty, state sigipi ba status, hybrid structure. Saksa na central government na maintain tawin, tawani, madu tawna na kitang plus required na tawna. Thorum to the Rajya Sabha ki MP Minister. MLA Amadi BJP Karmi Kayana Sargyaduna, Bharat Imagi from the Laisu Katuna Kaikum of Woodke, Amadi, Matamdugi RSS ki Matakta, Ating Batamagi, Ihoda, Sarugya, Kiba Muishinda, Kudol Port Peter Kaikumnaki, Thrum to the Works Minister TS Bisosina High, in Parmanunda, Magi Pivum, Hena, Pagatanaba, Atuda, Kansipura Power Substation, Amasargani, Mamangi Langaki Matamda, PMEG Makada, Kilometer, Sangmagani Pumato Sangba, Lambi, Semlambadu,
अनौब लेंगाकना लाकपदगी इंग्लिशिंग अनि सुमना ट्राटेट की नवेम्बरदगी चटलिबा सही सिगी एप्रिल फाउदा किलोमीटर 7 का 38 सांगबा लंबी सेम ngamle NRAGS की मखादा लुपा करोड़ लिसिंग तरुक हंडक पिरकले नोंग सुरबसु स्टेट असिगी कासिन कोया यौना मफम खुदिंगमक्ता लंबी सेमगी थबक चथरी जियो टेक्नोलॉजी सिनदुना इन्वेस्टिगेट तरोगा मखाता लंबी सेमना होनरि हाइनसु मिस्टर मखाता ना फोंगदोखे MU की वाइस चांसलर अद्यपान प्रसाद पांडे लौथो हाइना संगसिलक खोंजंग नमित कुंतरेनी सुखिबगा लोयना मुसु मणिपुर यूनिवर्सिटी टीचर्स एसोसिएशन मुता अमदे मणिपुर यूनिवर्सिटी स्टाफ एसोसिएशन मुसाना MU गेट ममांगदा वकत मिफम फमदना प्रोटेस्ट तौख्रे मिफम अदुदा टीचर्स एसोसिएशन की मसिन चटपा एन निमाइना फोंडोखिबदा मुसुना BC की मथक्ता पेंदब फोंडोक्तुना मे कुंथ्रादा चार्ज थांगतखि ngasi phawba BC na karisu na sungdra ai lande thonglon ba yaroi haina leiri masi matang na oja sing non teaching staff sing na yasina na ba hona ba BC na karisu tabidre BC asi makha ta na lebe yaroi atopa da sakhi gadabani mahak center da riba BJP ki akanba miyo amaga nakna bana kendra sarkar ga tanaraga makha ta na lehna honari wathok asina mairoi lak ani henbagi punsi mahan gadore haike maleng miofam kya da ngasi international day against the drug abuse and amasung illicit trafficking thoram pangthok na bagum manipur su tongan mafam singda thoram asi paksna pangthok na khre jenims ki auditorium hall da mukhyamantri amadi haksal mantri social welfare mantri chief secretary social welfare director na saruk yaduna nesa thadrung si haiba program thoram hodokhi thoram asi narcotic affairs border sinduna asu rally ama mukhyamantri na samthaki संसार के अलसु थ्रोमसी पाक्सना पांगथोक्तुना ड्रग की मायुक्त लेपलसी हाइबा खोलाव लावखि अमरोम दसु इंटरनेशनल डे अगेंस्ट ड्रग एब्यूज एंड इलिसिट ट्रैफिकिंग की थरोंग मरी लेना कक्सिंग डिस्ट्रिक्ट पुलिस नसु कक्सिंग डिस्ट्रिक्ट की तोगान बा लुप सिंह गा पुन्ना खुसम नदुना कक्सिंग डिस्ट्रिक्ट की सुनुगी सोरा फावर साइकिल रैली चटख्रे रैली अदु सुगनु म्युनिसिपल काउंसिल चेयरपर्सन वनांगथेम सरना सुगनुदगी लमथाक रखी किलोमीटर निफुरोम सांगना चटखिबा साइकिल रैली अदुगी मनुंगदा तोगान बा मफम कयादा मयाई काबा चिंजाक अमदी ड्रग लाना सिनबना मांगहलिबा कयागी मतांगदा मियाम द पाउजेल संदोकपा गलोइनना से नो टू ड्रग्स हाइबा खोलाव कयासु लावखि साइकिल रैली अदुदा SP कक्सिंग विक्टोरिया यंगखोम MPS Additional SP Tingam Disorjit MPS SDPO Sugnu Atokpam Romendro Nupi Yauna Police Officer Singh Kaksing Runners Sugnu Football Academy gi Sanroi Singh Amadi Lupkayagi Musing Sarugyaki Cycle Rally Adu Sorada Tunglabak Matungda Palel Amasung Irengban Gram Panchayat ki Pradhan Member Singh Amasung Anjuman Nasrul Islam Sorana Local Lusingba Singha Punna Sinduna ओकपगी थ्रोम अमा सोरा बाजारा पांगथोखिबगा लोइनाना SP कक्सिंग विक्टोरिया रयंखोम एडिशनल SP कक्सिंग थिंगाम दिसोरजित अंजुमान नसरुल इस्लाम सोरा की जनरल सेक्रेटरी UCS की प्रेसिडेंट ML जुल्फिकरना थ्रोमगा मरी लेना वाफम क्यासु फोंदोखे तेनुपल डिस्ट्रिक्ट पुलिस नसु 11 AR अमसुंग मोरेदा लैरिबा तोगान बा Lanai Lup Singa Punna Kusam Naduna International Day Against Drug Abuse and Illicit Trafficking Thorom Pangtokre Thorom Asiga Mari Lena More the Ladiba Tongan by School Game Hero Sing Yauna Miam Giweba Achoba Kongchat Ama More Police IB the Gihoraga More Manunda Zat Ruba Matung Ima Kondong Larimbi Harabunda Pantung Pam Oiki Rally Lormatung Ima Kondong Larimbi Harabunda International Day Against Drug Abuse and Illicit Trafficking Matang the awareness campaign amasu pangthokhi Thromatuda Tenopal District SP Dr. S Ibomsa 11 AR Moregi CORS Rawat ADC gi member Sinewa Amadi Tongan ba Lup Singi Lusingbi Sing na Pampam Lang the Lengsin ki SP Ibomsa na Pondokhi da Tenopal District Police na Silaga Moregi CSO Amadi More the Ladiba Prajakaya amasung tongan ba school gi satri sing yauna rally ama mapung phana pangthokre moreda hanbo oina pangthokba torum asida miam su mapung phana mateng tawibagi mahangna miam bu thagat ki drug tagi lapthokpa more lamdam ama oina ba
miam punam na hona minasi haiba gi wafam su makata na phongdokhi ngasi malem gi mafam kaya da pangthok na bugum Jiribam district asida su Manipur State Legal Services Authority na sponsor tawduna District Legal Services Authority Imphal East amadi Students Legal Literacy Club Jiribam Higher Secondary School na sinduna Jiribam Higher Secondary School Auditorium Hall da International Day Against Drug Abuse and Illicit Trafficking Program mapung phana pangthokre ngasi throm aduda Robert Singh Khetrimim Deputy Commissioner Jiribam District L Ranjit Kumar Singh Principal Jiribam Higher Secondary School Sunil Kumar Singh Commandant 87 Battalion CRPF Uchathol Jiribam T Banka Bihari Singh OC Jiribam Police Jiribam District amadi KB Roy Senior Advocate na mathangsina athobe mithung thromapu amadi akhuna mithung oina saruk yaduna mapung phana thromdu pangthokhe mapung oiba thorom pangthok tringai mangoina na International Day Against Drugs Abuse and Illicit Trafficking amari lenana miyam gi oiba mass rally ama Jiribam Higher Secondary dagi lamthakhi Manipur State Legal Services Authority ki miyang makhada District Legal Services Authority Sandil Sinduna nomi oiba World Day International Day Against Drug Abuse and Illicit Trafficking mari lenana awareness program ama ngasi more ward number 9 da leiba Jati Niwas da pangthokre awareness program aduda resource person sing oina Advocate S Manorama na child trafficking gi matangda miyam da awareness piki Printing and Stationery Mr. L. Dikonangasi DRDA Hall Senapati da pangthok patrom amada Senapati LED bulb amasung Student Information Management System software launch tawkre thorumgi athoiba mithung oina saruk yakiba Mr. Dikona athoiba mithungi warol pir haikibda Manipur State asi technology gi lamda magin thana singchili amadi sana khonabagi lamda su pankhai yaure haike hawlaiba naha singapung thawal aduna amadi anob wakhalol loinana arepa amaga loinana manglum sangsinaba hayaduna Mr. na state asi sakhot pa state ama oinana ba sakhot nabagi sangsilliba thabak singda mahairu singna tharuk saruk yanana ba haike Throngwi akhanaba mithung oina saruk yakiba Somorjit Salam IAS DC Senapatina Student Information Management System Software asi Digital India Mission gi saruk amani haike Jiribam District asida leiba Veterinary Department ki Joint Director Dr. M Mohindro Singh na lusingba team amana Jiribam da handak ising isauna soholaba mafam singda leiba sasan sing Kayada hidak langthak kapkhre amasung sarnaba masinjak sing yenthokre maruina sasan singi sarnaba saru concentrated fit amadi hidak langthak sing khunja singda yenthokhe ningsingba yabadi mass vaccination amadi distribution concentrated fit sing yenthokpagi thabak asi chatliba tha sigi jun gi tang kumathoi dagi Jiribam district asigi tongan pham singda koina satuna thabak asi haukrabani makhatana sathaki gani haire BJP Thawal District Office ki documentation amasung library gi department ama ngasi haunubi matung ina Thawal Police Station gi mayak nabda leiba district office ta haudokre thoramatu da BJP Manipur Pradesh ki General Secretary Administration K Sharad General Secretary Media and Nimbus BJP Thawal District ki President L Deven Department of Documentation and Library ki Head Dr. M Binota Co-Convener RK Santirani BJP Thawal District ki General Secretary Administration L Raghu Department of Documentation and Library Thawal ki Secretary Kam in charge N Open Romasung Media in charge W Roman na athoiba mithung lensing oina saruk yaki documentation amasung library ki department hangdokpagi thorom adugi saruk ama oina BJP gi laikhidraba lusingba kaya gi mafamda photo da leisu katuna ikai khumna potki loinana documentation amadi library gi matangda ngasigi wangloi singna sugai wafam kaya thamki district mandal sing mahila morcha amasung atai thomi kayana ngasigi thromadura saruk yaki tongan ba thodokta customer amadi Assam Rifles na lupa crore ahum henbagi Tata Dipper amadi Maruti van da porukpa sana sing phare custom na phagat khiba sana sing adu ngasi sangak phamda leba custom division gi office ta pangmi sing mamangda puthokre puthokhiba aduda custom division Imphal gi assistant commissioner RK Dorendra Jina phongdokhibada ngarang nungthil custom preventive force amadi custom division Imphal gi
unit team na akak no paw ama phangbadagi khudeng thabi post check tawda data dipper amadagi sana kg taruk ka gram humpo loinana MD Aksar Sahini Pu Apokpa Atula Mang Impal Bengulda Laiba Mio si Pare Sana Sigi Mamal Asi Chaurangna Lupa Crore Ani Lak Yankimanga Lising Taret Samri Nifurongi Haina Fondoki Mahana Makata Duna Hosi Power Customer Sana Kezi Kuntret Ka Gram Manga Fagatuna Case Kun Lokot Kre Masigi Mamalna Lupa Crore Nipanga Dasmik Mangani Hairi Haju Pauda and the Sahi and Haju Pauda Pariba, Sida Narang Pariba 40 pieces in a Sinapati Hayesi. Kui financial year and the key 1st April 2018 the Ina Narang Hogda, a queen of Parisi 27.5 kg gold, a queen of Hari. Sigi Belusina 8.5 crore. Sigi Belusina. Around the Narang Nuktil Tenopala Leva. Kuntaruk Suba Sector Assam Rifles na IGAR South Ki Makada Chatikiba Garishing Sector with Habakta Maruti Van MNO1AK 4870 Moredagi Impaltam Lakpada PCBP Kuding Tabida Sector with Lupa Crore Amarum Gi KG Ohum Gram Sahum Tratuk Wagadaba Gold Bar Kun Fare Hari Sanasing Adu Gari Adugi Tau Tenki the Hapliga Purpadagi MD Gaudin Jaikunipan Apokpa Nurusman Lirong Turen Hanbi the Laiba Mu the Konana Pavani Hairi Mahak Director of Revenue Intelligence DRI Impala Sinakre Hairi Morish Mairishing would takpi Tambiriba SCERT gi Makada Lariba was asking training to died Kaxingasi institution a Sigip principal na toning but Taure Haibiki Sinava Lady Institution asi dangarang June gitang kunmada all Kaksing Students Union gi members sing na hakthengna satuna institution asi gi award apa amadi oido phim yengsina basat ke maduda institution asi gi teaching amadi non teaching staff sing sangnai na kawa gi matang da khangjaba yagadra haina attendance resta yengi hairubada nakoi kanagi makhada ayaba yaurga lakpano nakoi institution asi gi management khangba yabra haina tathi tawin torok pasi maharoi khunai bu singnawa yamna laibak thiba thongni Hojik testing of the non-teaching staff curdy office canning like a kava, canning the tokba, learning them the lakba, handing more them the hanbayauri. Amurum da sang nine character of Mahirosing conductona, notice Hanjin Toktuna, fine sing belowduna, Aron Basenda Lambi Semlaga, as a was sent from Common Labra Hibagi sing the Basulay. Hiram sing a simatanga, principal at Atumatam Singro Cadabani, Maduna Travadi, Subsava Exxon Lakotnava, Marilanaba, authority that Taxin Bagaloina. Mahiroi Kunaibo Mahanaba Honoriba, principal sing Matakta, Akan Makong Sanchilagani. Nakalamrumda Nasidagi Hauduna 15th batch pre-service teachers training launaba Pom Thaba Horiba Asi Hana Tharma Mamalagi Yamna Ka Hena Hengatpa Mamala Tarak Libasina Laiba Waza Winingba Mioyada Hena Ningba Kaiba Pokale Maram Asina SCERT na Mahiru Singi Kanbiduna Maram Zaba Mamalda Lepu Haina Aksu Kaksingi General Secretary Serolamana Pondorokle Kanghauduna Pirakpa High Court ke order amagi matung ina Ziribandagi Port Puba Gari Singna Arumba Port Say Sing Asi Akaknaba Wet ki Makada Pugadavani Haibagi Matangda Tengnariba Lord Puba Data Drivers Singi Awab Sing Asi Kokan View Haiduna Karak Hanna Hijagrasu Marilenava Angamatok Sing Langasi Power Tabi de Haina Drivers Amadi All Zibam Road Transport Drivers Union gi General Secretary Pratap Sir Samna Thadrok Parcel Amana Fondorokli Magna Makatana Fondrok Pada order Tokringai Mamangda Filda Kumlaga Yangbiram Labadi Nasingasimag drivers is now Sing Marakta Tokliba Awab Singasi Tolam Dabsuyai Haina Haile Impali Lalabung Makonda Leva Songtham Nisagi Yumda Barada Hangliba Computer Eye Testing Lala optic contact lens clinic ki Satar Makhada ngasi upung taruka minute yang khairom satpada Chinese hand grenade ama lerame clinic asigi mapuna kunrakpam Akendrojit Apokpa Lala Gopal Kawi Bom lerambadu lampel police ki team ama madi bomb expert ki team laktuna asoengam yahon lathokre kanana karigidam thamlam haiba khangungamdri Inter college debating competition
sahi asigi July 13 da Khamripur College Kaksingna pangthoklagani debate asigi topic na the present education system is responsible for the problem of unrest among the youths in our state haibisina oigani saruk yaningba state asigi college gi mairo singna lupa chamaga loinana ningthina mention laba form lakiba July 13 phawgi manungda pisin bigadamani college mairo singna debate asibu saruk yabinaba amade registration form lobinaba Khamripur College principal na thadrokpa serolam khanghali mission oriba Vijay Malaya na sahi anigi mamangda ikiba sithi amangasi thadorkre Prime Minister Narendra Modi amasung Finance Minister da lising aniga sumatra taruki April 3 da ikiba sithi adugi pakhum phangdri haike Malayana sithi aduda iribade mahakpu politician amasung media na lupa crore lising mapan huraga sen kibagi maral lairo misak amagumna uhalli mahakpu government amasung criminal agency singna sokthaba leitana tanariba mioi ama oina uhalle bank loan singdaba na maram oiduna sahi humpuni thoi surba liquor baron ase India da wanted oiribani London manaki asowa yum mamada leiriba Malayabu hokhiba sahi da phakibani mahaki sithida makhatan iribadi London sing asi singnanaba mahaki mal sang yongi harbasu yahande bank sing sendron sing adu mangna singhanbada government da yaning libra natraga yaning dabra haibagi wang hingsu mahaki sithida da hangke Maharashtra gi bus driver amana angang ani kannaba honabada masa mak sire sahi nifu suraba Prakash Balu Patil da Birar school gi angang singbu thinok thinjin tawi nong kana subadagi akan ba isena mahaki gari adu narangi village gi drain amada tasin ki bus tagi kumtha prakharwa angang anina nong gi singda sanaringai da kobda tasin ki angang ani adu kannaba honabada akan ba ising isel amana Prakash Balu Patel bu senthaki angang ani dudi kanbangam labsu Patel masauti masabu kanjabangam kidre haire sanabagi pauda Russia na yumbi oidun sat ojik chathariba FIFA World Cup 2018 gi ngasi nung doram pung 3 ka makhai taba matamda group C gi Australia ga Peru ga amadi Denmark ga France ga sanam hokre nubidang pung 13 minute kunthra dana group D gi Iceland ga Croatia ga amadi Nigeria ga Argentina ga sanagani Hojik aroy de maroy ba paw amuna pijari Black Day palan thorum pangthokre International Day Against Drug Abuse and Illicit Trafficking thorum pangthoktuna mafam kyada myang reli chatkre loinana lupa crore ohum henbagi sana sing phare ngasi di Paodam sanuk seba matang ase lojere myam ong khana